Hi viewers, welcome back to my YouTube channel. Mayam punamukpu Rope with Aruna Taramnokchabolo and Kono Kurumjari. Mayam day am the Numaiba Paujala Makatan Tabjari Badudi. Chaliba Sahi 2024 Asigi, August thana lakpada. Ereipak eramdamgidmk pikhrabra adunglaba thwaikaya aduda katchaba oina. Rope with Arun YouTube channel na. Leibak Ningba Esei changdamnaba adukuppa competition amakhat sinjari. Hariba competition asi YouTube ta online da pangthokchagadouri adugumba competition ni. Hariba competition asigi damakta oina Akuppa marol khangbinaba damakta aina mathakta pijariba mobile number sing asida contact tawbirnaba sinjari. Aduga loina competition asigi round ani lejagani ahanba round amadi anishuba round. Ahanba round dagi select tawbiraklaba competitor singna anishuba round da amuk mayam compete tawnagadabani. Aduga competition sibu yabiyu ningba khudingmkna adom details sing haibadi adongi address ming laifamna chingba khudingmak chatliba August asigi tang manga phawbagi manungda pisanbirakadabani. Aduga adongi isai sing haibadi competition asida yauna namagi damata adongi namthoklaba isai sing aduna chatliba August asigi tang 10 phawbagi manungda aina pijariba WhatsApp number amadi Telegram number sing asida adom video sing ato thabirakadabani. Amukasu mayam punamakta haijari hariba competition ase yabiyu Leibak Ningba Esei thana ereipak eramdamgidmk pikhrabra adugumba athouba sing aduda katchaba oina competition sibu saruk yabiyu. Thagachari punamakpu.